Kolkata Sol Lake Laiba Manipur Wawanda Chief Minister WANGKHEM Chanangarang Haktengnana Chatuna Yengsinkre. West Bengal gi Legislative Assembly election da MITvPRIMETIMEenglishnews Sovendu Adhikarina ngasi state adugi ihan hanba BJP Chief Minister oina wasak lauragani. State asigi tongan ba mafamdagi security force na drug lalon ba miyoy mari fagat pangamkray. Amadi bosemna aranba thabak kaya chathariba ase laingak shawgatuna thamlabra haina deshamna phongdoragli. Kurumjari Mami TV na sandok chaba news update mideng tabiram deba punmangpo Bharati Wangkhem na taram nokjari haujik pau sandok na apijari. Kolkata Sol Lake Laiba Manipur Wawanda Chief Minister WANGKHEM Chanangarang Haktengnana Chatuna Yengsinkre. Social media da thagalakpa post amada Wawanda se mamang chahi ge September 12 da Prime Minister Narendra Modi na sangakhibane. Masina Manipuri singna mafam aduda chatpada chauna mateng oidi haire. Ningsing bayabadi Manipur Wawan shangakhiba numit aduda Governor Ajay Kumar Bhala yauna Deputy Chief Minister Loshiti Ko amade Nemcha Kipgenso saruk yakhibane. West Bengal gi Legislative Assembly election da MITvPRIMETIMEenglishnews Sovendu Adhikarina ngase state adugi ihan hanba BJP Chief Minister oina wasak lauragani haire. Paugi source amagi matung ina wasak laubagi thauram ase Kolkata gi Brigade Parade Ground da pangthokani haire. Thauram aduda Prime Minister Narendra Modi, Home Minister Amit Shah, BJP gi President Nitin Navin, Union Minister Singh NDA na laingak paiba State Shinge Chief Minister Singh saruk yarabi yai haire. Home Minister Amit Shah na chair lauduna Kolkata da pangthokiba Legislature Party gi mifam aduda Sovendu Adhikaribo State BJP Legislature Party gi luchingbo oina khankibane. Madugi tungda Sovendu Adhikarina State adugi Governor RN Ravi ga unaduna laingak semnanaba demand tawki haire. State asigi tongan ba mafamdagi security force na nongnini asida drug lalon ba miyoy mari fagat pangamkre haire. Police ki pau amagi matung ina chaliba tha asigi tang tareta security force na miyoy ahom brown sugar ga konana Senapati district ge fare haire. Hairiba district asigi Tikulen naka checkpoint ta security force da achadawok sing check tawbada faba ngamkhibani haire. Farba miyoy sing adudi ke doval chahini fugani thoi Senapati district ki live village Nenmailing Haukep Chahi Nifugani Thoi, Kangpopi District ke Saikul Bajar Amade, Mahaki Mapuroiba, Henkongmang Haukep, Chahi Nifugataret ne, Makoidagi KG Amaga Gram Chamagani Fumuki Oigadaba, Brown Sugar Haptuna Purakpa, Sapon Cape, Marfutara Mapan, Chakamari Panba Gari Ani, Bolero MNL07C 5762 Amade Maruti Swift AS04E 3344 Sel oina lupa lising kontraga sumna chahum amade mobile phone mari fagat pangamle haire. Manipur police na ngarang Churchandpur district ke hill town dagi miyoy ama brown sugar ka konana fari haire. Farba miyoy adudi nekholum hangshing chahini fugamanga district asima ke Sharon 5 village dagine mangodagi kg amaga gram chahum ga humfumuki oigadaba brown sugar haptuna purakpa Sapon Cape Chamaga Taranipan fagat pangamle haire. Board of Secondary Education Manipur Bosem na kunai asige mahiroi singbo manghananaba thabakaya chathare haiduna Bosem gi mathakta deshamna tongan ba allegation kaya thangatuna lakhiba ado ngasi fawba Bosem na tumina laishiliba se haujik paliba lengak asina aranba chathariba sing asibo sagotlabra haina Desam gi President Oinam Romesh na phongdorakle. Ngarang lubasigi office ta pangthokiba paugi mifam amada Romesh na bakatana phongdokhibada ngasi so Manipur gi Chief Minister amade Chief Secretary gi mafamda Bosem na lairik namnanaba che ase quality yaudre maram aduna masida chenari basing asigi mathakta action laukhat pinanaba
yauna tongan ba point kaya yauba memorandum amaso pishinduna amuk hanna takshinkhre Desamna lamdam asigi education system asibu afaba maikaida puraknaba honabada changsin lakliba khongjang kaya changsinduna lakle Boshemna laidik namnanaba che ase quality yaudre yengsinbiu hairafawba tumina laishiliba ase chief minister ase education haiba wahai tananaba na pandrabra loinana Boshemna namliba laidik ase haujik fawba masing kayam yamna namkhre haiba aduso miyam khangna puthokadabani haina mahakna makhatana phongdokhe Masisi 8 May 2026 ki nominasida masidagi thakra gi mamanga haibadi mamangi ya lengak lekni matamda gi horakanda desamna Board of Secondary Education Manipur haiba authority sigi matakta tongan ba allegation mayama masida khunai sida yemong na ba thorong mayama Board of Tauri haidna desamna lebang yang khangna thamkiba pom kayama koi lekrabani adubu masi pawada labam hawi ramatuna hojik laiba lega asidasu desamna masi memorandum ama masi koida pisilakanda hairiba memorandum masi honorable koi chief minister of Manipur amadi koi Chief Secretary hairiba miyoi anisida koi ji memorandum amasi koi sabit tawki hairiba memorandum asi miyam khangna hairiba memorandum asi su koi miyam da media ki thonda su warning to sarakanda ajijik laiba board ta laiba desama puthoki ba koi ji paper scheme issue ama haiba tare National Highway 102 Paringe Khongjonggi Slope Lane Mamangda Bolero amaga Honda Dayo amaga Thengjinabada miyoi amat laikidre hairi Thajaba yaba paw amagi matung ina thodogase ngarang numidang pung 8 khara helakpa aduwaida Kakching Rom dagi thorakpa Bolero gari MN01/J 1665 amaga Khongjom Rom dagi lakpa Honda Dayo MN04 G9644 amaga Thengjin nabada Honda Dayo adu thorakpa miyoi adu mafam aduda laikidabani hairi laikidraba miyoi adugi maming Naurem Lalmani Chahinifu apokpa N Samungo kawe Kakching Chumnang laikai dagini hairi thaudoga dugi matangda thiba humbagi thabak chathananaba case ama register tawkre hairi Chaliba tha sigi tang ahum dage chara henbagi khongjang changsilakpi lanlaima luwang Imphal police team amana laukhatluraba matong amuk hana garang dage chara henduna khongjang changsin ba hokre khongjang aduga mari lainana chara henbagi khongjang changsilebe lanlaima luwangna phongdorakhibada makoi nagasi fawba atopa maikai kaya da so khongjang ase changsile adubo paliba lenga ke mapi mapa oiba sengnade laugadaba thaudang seng laudaba amadi Manana tarabaso tashidadana mamit urabaso usinadana lairiba ase nungai jade masina hena aikoida singnaba oina thokle amade lairiba youth sing praja singda awaba pibaga chap manare haire maramaduna tumduna lairiba lengak ase aikoi punna khongfam amatada leminaduna amuka hawdokmina se haike ningsing bayabade trong lawida tumduna laijariba angang anige Mihat ki asengba langla langjil puthokpio me ahom English singani kungo humdoidage kuki narco terrorist singna chatharakliba landa thawaina pontha pikraba athoba thobi singe justice phanghallo CSO sing loinana ngapigane CSO sing loina pon sinduna amata oiba Kolauda imaleba kanminase amade census pangthokringai NRC chana halu haiba demand tawraduna chaliba tha sigi me ahum dage sagolban apunba maira paibige mityeng makhada sagolban tera khuraizam laikai dage lanlaima luwangna sagolban mabudo mantri laikai community hall da khuthang chara henbage khongjang sangsinba haukibane tang ahum dage chara hemba haure chara hemba horok pasida khoigi maikai degi su chara hembagi khongjang je haidi demand manaram de hunger strike ta changjale ba khongjang myam changjale e dum ko adugo khoigi sarkar jina aduga khoigi lengak paibiri ba
ꯁꯤꯡꯁꯤꯅ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯤꯅ ꯃꯈꯣꯏꯅ ꯂꯧꯒꯗꯕ ꯗꯥꯏꯇꯁꯦ ꯂꯧꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯇꯥꯔꯁꯨ ꯇꯥꯁꯟꯅꯗꯕꯒꯨꯝ ꯃꯃꯤꯠ ꯎꯔꯁꯨ ꯎꯁꯤꯟꯅꯗꯕꯒꯨꯝ ꯇꯧꯔꯒ ꯂꯩꯔꯤꯕ ꯃꯑꯣꯡꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦ ꯃꯁꯤꯅ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯁꯤꯡꯅꯕ ꯑꯣꯏꯅ ꯊꯣꯛꯑꯦ ꯍꯥꯏꯅꯁꯨ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯨꯒ ꯂꯩꯔꯤꯕ ꯌꯨꯠꯁꯤꯡꯁꯤꯅꯁꯨ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯁꯤꯅꯁꯨ ꯃꯈꯣꯏꯗꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯍꯟꯕ ꯑꯃꯁꯨ ꯄꯤ ꯑꯋꯥꯕ ꯑꯃꯁꯨ ꯄꯤꯕꯤꯕꯒ ꯆꯞ ꯃꯥꯟꯅꯩꯌꯦꯅ ꯈꯟꯖꯩ ꯇꯨꯝꯃꯒ ꯂꯩꯌꯦꯕꯨꯗꯤ ꯈꯪꯕ ꯑꯗꯣ ꯇꯨꯝꯃꯤꯁꯦ ꯇꯨꯝꯖꯟꯅꯔꯒ ꯂꯩꯕ ꯅꯥꯈꯩ ꯁꯦꯡꯅ ꯇꯨꯝꯈꯤꯕꯗꯤ ꯆꯥꯝꯃꯔꯛ ꯍꯧꯗꯣꯛꯇ꯭ꯔꯒꯁꯨ ꯑꯅꯤꯔꯛ ꯑꯍꯨꯝꯔꯛ ꯍꯧꯗꯣꯛꯄꯗ ꯍꯨꯡ ꯈꯨꯝꯃꯛꯀꯅꯤꯕ ꯑꯗꯣ ꯇꯨꯝꯗꯕꯤꯗ ꯇꯨꯝꯖꯟꯅꯕꯁꯤꯡꯁꯤꯗꯤ ꯈꯨꯝꯃꯔꯣꯏꯅ ꯃꯣꯏꯅ ꯇꯨꯝꯖꯟꯅꯈ꯭ꯔꯕꯅꯤꯅ ꯁꯨꯈꯨꯝ ꯈꯨꯝꯃꯛꯑꯔꯣꯏꯅ ꯈꯟꯖꯩ ꯑꯗꯣ खितंग यावलकद्राना ममितो पांगधोरक्त्रगसु तुमजनरगसु यावलकद्रा हाइबगी थाजबदुने अदुदुना ngasi keno tawjarisi ayama sokhiba ayama mangibagidi kasu thoidoktre aduga leiriba kanglaicha mayam iramdam sigi miyamje akoi mika amtang thokminarase aduga akoi amatto oina punsallaga ai khatang nataba akoi gumba kayagi apunbagi kholawdo punna lawminara kanda kyam koina tummaga leiba yabage haibadu yengminase haibo famje thamja aidi pandamse phangdribakti handokjaroi aina thamoi sengna lep khrabanina ai फिरेपसिमदी होंगरोय हाइब वफमजे थमजा खै मेगी तांग 2023 दगी हौरगा हौजिकसे मेगी तांग 2026 तो हेंदोखरे चही मरी हाइबदो अमु मसिंग थीबदा यावसलकबने चही अहुम सूरबसिदा खितंग इरांग से खितंग फरकद्रा माइक अचुंबा माइकैरोमदा पुरकद्रा ना हाइरगा इखंग खंगौदना टोंगलाउबिगी थौदोक टोंगलाउबिगी angang ani sigiba angang ani si leikidabdugi nungaitaba phongdokpada khoi khoisaunaraba miyam gi khanthaudaba wakhalna soibadagi oiba yai amabu oiba yai amabu oiba yai madudaiduda pendabagi kholaw lawraga lakchariba mayam dusu adudaiduda nomai kapthorakpadagi micham ahum amuksu leikidaba aduga aso apan kayamarumam nangiba adugi ihaudagi hojik लेबाक से लेरिबा लम लमगी माइकै दगी पेंदबा खलाव लाव लाक्सबा मयाम से जो असोपन मयाम नंगा हुजिक लेरि अतताइ लोइन तार लै से अखोय इसा इसा गी अतताइ से क्याम गोइना तागी दोइनो हाइबा वफम जे लेगाक ता हाना हंगजनिंगे हामबा वांगदा अदुगा ngasi फावबदा चही अहुम सिदा पाउगी मरक थना अटेनबा ब्रेक अमतंग लोमिनसे दादा निबे मकी गनो थाजब थमो सिगी यमसे नेक्स्ट टेम तिना चेक्सन न लाक्सिलगा थमखरबनिने दादा नंसे जुहा हाबगा अमत कीदबो असुमना मयामदना मचलबो नापशन दुगुम मसिगी युमसिबु असोयनान फोकदबदगी नेक्स्ट टेम तिना नापसेली नेक्स्ट टेम ति जोर हाबदिंग नक्तोकना बसेमबनी जर्मन टेक्नोलॉजी सिनबना कंक्रीट तोकनतिना मतमदा पपांग अमुक हेना एंगल अदले नेक्स्ट टेम ति स्ट्रेंथ इज इन द ग्रिप ब्रेक की मतुंग दा तराम ओक्चरी मखाताबा पाउसिंग पिजरी सेक्यूरिटी फोर्स ना आइना थिंख्रबा लाल हौलुप अहुम के एक्टिव कादर अहुम खुलाइगा कोनना तोगान बा मफम दगी फागत पंगमख्रे हाइरी मणिपुर पुलिस कंट्रोल रूम ना थादोरकपा वारोल अमगी मतुंग इना चलिबा था आसिगी तांग तरेता सेक्यूरिटी फोर्स ना KNAB के एक्टिव कादर अमा चुरचानपुर डिस्ट्रिक्ट के जौवेंग जनरल एरिया दगी फारी हाइरी फारबा मियोय अदुदी लालथांगजोन चही कुंथ्रागा निपान अपोपा खामखौश्वान डिस्ट्रिक्ट असिमके खाउमिनथांग विलेज तगिने मंगोंदगी 9mm के पिस्तौल अमा 9mm पिस्तौल मैगजीन अमा 9mm की कापा यारिबा मरु तरेट अमदी मोबाइल फोन अमा फागले हाइरी नुमिदा सिमक्तदा सेक्यूरिटी फोर्स ना प्रीपा के नुपी एक्टिव कादर अमा इम्फाल ईस्ट की पोरोंपाट पुलिस स्टेशन के मनुंग चन लेबा वांगखै कोनुंग ममंग एरिया दगी फारी हाइरी फारबा मियोय अदुदी कोनसम थोय देवी एलाइस ननाव एलाइस नाउबे चही कुंथ्रागा हुमदोय थांगमैबन सिनाम लेखाय दगी हौजिकना खेरगाव जेल लेरकता लेबने मंगोंदगी मोबाइल फोन अमा फागपंगमले हाइरी अमरोमदा ngarang KYKL शोरेपगे एक्टिव कादर अमा सेक्यूरिटी फोर्स ना इम्फाल वेस्ट के वांगोय पुलिस स्टेशन के मनुंग चन लेबा हियांगथांग एरिया दगी फारी हाइरी फारबमियोय अदुदी हुइड्रोम नरेंद्र सिंह एलाइस पाथौ एलाइस अबुंग एलाइस लकी चही कुंथ्रागा निपान कक्चिंग डिस्ट्रिक्ट के हियांगलम वाइखोम लेकाय दगी हाइरी मंगोंदगी मोबाइल फोन अमा फागले हाइरी
Manipur Police Control Room da thadorokpa cherol amagi matung ina National Highway 37 Imphal Jiribam lambida lamda masigi tangai fadana nomada changdraba yadraba pochei puduna lakpa gari chaniga marfutara nipan hairiba lambi asida apan bayawdana pusilakre makhata na pochei pusilakpada kudongthiba thoktana bagidamak chingnaningai oiba mafam singda security force na akan ba jackson tharang lokhatke Manipur district pumna makta pamdaba thodok thoktana bagidamak chingama sungtamda punna checkpoint chamaga tara mari hangduna achada Sing check Jathaki Haide. Hanta virus Sandorakiba luxury cruise ship Aduda Cruise India Macha Ani Yauri Haiba Pau Ama Fongnarakpadage Miyamna Mipaiba Poknaringai ICMRG National Institute of Virology Director Dr. Nevin Kumarna Hanta virus case sing Asi isolated case sing Oibana Miyamgi Helta Haujik maki oinade kudong tiningai oidri amade India da hanta virus sandorakani haibage kiningai oide haina fongdorakle paugi source amage matung ina hanta virus ase infected oiraba uchiga sokna samnaruba mioi singda sandorakpa virus makal amane adumoinamak luxury cruise ship asida sandorakliba hanta virus makal singe manungda mioi ama amade mioi amada sandokpa ngamba virus makal yawi haina Fongdoknarakibadage Akiba Poknarakibani Haide. Haukiba Mamang Chahige Jun Darani Toida Ahmedabad ki airport age Paikalakpa Air India ki flight A171 kai kibagi matangda Tiba Humbage Tabak Chatakiba Ado Aroi Batangkak Europaga Loinana flight ase Kamdona kai kibano haibagi report ngasidagi tha amagi manungda puthok haina Civil Aviation Minister Ram Mohan Naidu na fongdokre thaudogadu Aircraft Accident Investigation Bureau na thizilakibani haide mamang chahigi July 12 da puthorakiba Parliamentary Investigation Report ta flight adu hek paikhatpaga engine animaki thaugi supply line tatkibadagi pilot famliba cockpit ta Chamam naba laihanduna pilot anina karigi thaugi line kakthal libano haina wari sanakiba laiki haire Aroibada maroiba pau amhana pichari Kolkata gi Sol Lake ta laiba Manipur wabanda Chief Minister WANGKHEM chana ngarang hakthengna chatuna yangsinkhre West Bengal gi Legislative Assembly election da Mai Pakraba Suvendu Adhikari na ngase state adugi ihan hanba BJP Chief Minister oina wasak lawakani State asigi tongan ba mafamdagi security force na drug lalon ba miyoy mari fagat pangamkre Amadi Bosemna Aranba Thabak kaya chathariba ase lengakna saugatuna thamlabra haina desamna fongdorakle Hauziki oinadi Mami TV na sandokjaba news update loishinjare makataba pawidama dieng tadana lebiyo Ibe makigano Azab thamo Sigi yumse exit TMT na checksin na laksilaga thamgrabani ne Dadarang se juara habaga amta kitrabo Asumna mayamduna machalbog na option dugum masigi yumasibu asoyanan kokadabagi exit